ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯀꯦꯔꯥꯅꯤ ꯀꯥꯡꯉꯕꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥ ꯉꯥꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯂꯤꯕꯤ ꯁꯅꯥꯇꯝꯐꯥ ꯅꯤꯡꯊꯧꯖꯝ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯈꯨꯡꯒꯪ ꯑꯃꯅꯤ ꯌꯥꯝꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯕꯤꯔꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯁꯤꯟꯊꯥ ꯀꯧꯔꯝꯃꯤ꯫ ꯁꯤꯟꯊꯥꯕꯨ ꯃꯕꯨꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯁꯤꯟꯊꯥꯅ, "ꯇꯥꯆꯧ, ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯊꯣꯛꯄꯤꯗꯣꯏꯅꯣ?" "ꯏꯕꯦꯝꯃ, ꯏꯕꯨꯡꯁꯦ ꯉꯁꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡꯁꯦ ꯈꯔ ꯂꯧꯁꯤꯜꯂꯨꯒꯦ." ꯃꯆꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ?" "ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗ ꯇꯥꯆꯧ, ꯑꯗꯣ ꯆꯥꯛ ꯂꯣꯏꯔꯕꯁꯤꯗ ꯆꯥꯔꯒ ꯆꯠꯂꯣꯗꯅ ꯇꯥꯆꯧ꯫ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯆꯥꯔꯒ ꯆꯠꯊꯣꯛꯈ꯭ꯔꯕꯗꯤ ꯈꯔ ꯐꯩꯗꯅ." "ꯍꯣ, ꯆꯥꯔꯒꯦ, ꯆꯥꯔꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯌꯥꯏꯈꯣꯝꯕ ꯀꯧꯕ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯟꯖꯕ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯏꯔꯩ ꯂꯩꯇꯔꯗꯨꯅ ꯌꯥꯝꯅꯗꯤ ꯂꯥꯏꯔꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯦ ꯍꯥꯏꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯇꯣꯟꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" "ꯏꯃꯥ, ꯑꯩ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ." "ꯑꯣ, ꯐꯖꯅ ꯆꯠꯂꯨꯔꯣ ꯑꯗꯨꯗꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥꯗꯤ ꯆꯥꯅ ꯍꯜꯂꯛꯄꯗ ꯋꯥꯠꯂꯛꯇ꯭ꯔꯕꯗꯤ ꯂꯩꯔꯔꯣꯏ." "ꯑꯣ, ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯁꯤꯡ ꯑꯗꯣ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯋꯥꯠꯂꯛꯑꯒꯦ." ꯀꯩꯊꯦꯜꯗꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯁꯤꯡ ꯑꯗꯨ ꯌꯣꯜꯂꯕ ꯇꯨꯡꯗ ꯆꯦꯡ ꯈꯔ ꯋꯥꯜꯂꯗꯨꯅ ꯊꯣꯛꯂꯛꯄꯗ ꯁꯤꯟꯊꯥꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯑꯃ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯀꯣꯛ ꯍꯦꯛ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯅ, "ꯑꯦ, ꯏꯕꯦꯝꯃ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯎꯍꯧꯗꯕꯅꯤꯀꯣ, ꯁꯥꯎꯕꯤꯒꯅꯨꯀꯣ ꯏꯆꯜ." "ꯏꯕꯨꯡ, ꯑꯩꯅ ꯁꯣꯏꯕꯅꯤ. ꯁꯥꯎꯕꯤꯅꯨꯀꯣ ꯏꯕꯨꯡ, ꯑꯩꯅ ꯃꯥꯏ ꯈꯔ ꯊꯛꯄꯁꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯅ ꯅꯣꯛꯏ꯫ "ꯏꯕꯨꯡꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ?" "ꯑꯩ ꯑꯁꯦ ꯊꯪꯅꯕ ꯃꯈꯥ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯦ ꯏꯆꯜ." "ꯑꯣ, ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯊꯪꯅꯔꯦꯅꯦ ꯏꯕꯣ꯫ ꯑꯩꯅ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯦ. ꯆꯠꯃꯤꯟꯅꯔꯁꯦ ꯏꯕꯨꯡ." "ꯍꯣꯏ, ꯆꯠꯃꯤꯟꯅꯔꯁꯦ." "ꯑꯗꯣ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯏꯕꯨꯡ?" "ꯑꯩꯗꯤ ꯌꯥꯏꯈꯣꯝꯕ ꯀꯧꯋꯦ. ꯑꯗꯣ ꯏꯆꯟꯒꯤꯗꯤ?" "ꯁꯤꯟꯊꯥ ꯀꯧꯋꯦ ꯏꯕꯨꯡ." ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ, "ꯑꯗꯣ ꯏꯕꯨꯡ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯕꯅꯤꯅ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯏꯕꯨꯡ." "ꯑꯣ, ꯑꯁꯤ ꯏꯆꯜꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯥ? ꯑꯣ, ꯂꯩꯍꯧꯔꯣ. ꯑꯗꯨꯗꯤ ꯏꯕꯨꯡꯁꯨ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯗꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯝꯃꯒ ꯌꯥꯏꯈꯣꯝꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯌꯥꯗ ꯏꯪꯅ ꯇꯞꯅ ꯆꯤꯡ ꯂꯦꯝꯅ ꯐꯖꯔꯤꯕ ꯅꯨꯄꯥꯅꯣ! ꯑꯩꯗꯤ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯄꯨꯛꯅꯤꯡꯁꯦ ꯂꯥꯡꯇꯛꯅꯔꯦ." ꯑꯁꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯑꯁꯨꯝꯅ ꯈꯜꯍꯧꯏ, "ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯏꯔꯦꯗꯅ ꯁꯤꯟꯊꯥꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯒꯤ ꯃꯕꯨꯡ ꯕꯤꯔꯥ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯀꯤꯅ ꯆꯠꯂꯤ꯫ ꯃꯉꯣꯟꯗ ꯃꯤꯅ ꯍꯦꯟꯖꯤꯜꯂꯛꯄꯁꯨ ꯉꯝꯗꯦ ꯑꯃꯗꯤ ꯃꯉꯣꯟꯗꯒꯤ ꯁꯦꯟ ꯄꯨꯗꯕ ꯂꯩꯇꯦ꯫ ꯃꯤꯅ ꯀꯌꯥ ꯅꯨꯡꯁꯤꯕ ꯁꯛꯇꯥ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛ꯫ ꯃꯥꯒ ꯇꯤꯟꯅꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯈꯣꯃꯩ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯣꯃꯩꯗꯨ ꯅꯣꯡꯃ ꯕꯤꯔꯥ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯃꯩꯅ, "ꯏꯇꯥꯎ, ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯝꯇꯕꯨ ꯂꯩꯕ ꯎꯗꯦꯗ." "ꯏꯇꯥꯎ, ꯇꯥꯕ꯭ꯔꯣ ꯏꯇꯥꯎ?" ꯁꯤꯟꯊꯥꯅ ꯊꯣꯛꯂꯛꯂꯒ, "ꯀꯅꯥ? ꯑꯁꯣꯝꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ. ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦ. ꯁꯤꯗ ꯐꯝꯕꯤꯌꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯏ꯫ ꯈꯝꯕꯗꯨ ꯁꯤꯟꯊꯥꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ "ꯇꯥꯗ, ꯑꯁꯤꯗ ꯐꯝꯕꯤꯌꯨ." ꯈꯝꯕꯗꯨ ꯏꯈꯪ ꯈꯪꯅ "ꯑꯍꯣꯏ" ꯍꯥꯏꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯕꯤꯔꯥ ꯑꯗꯨꯁꯨ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯗ ꯃꯥꯒꯤ ꯃꯇꯥꯎ ꯈꯝꯕꯅ ꯐꯝꯂꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯏꯇꯥꯎ, ꯌꯥꯝ ꯊꯥꯖꯈꯤꯗ꯭ꯔꯦꯗ. ꯀꯨꯏꯔꯦꯅꯦ ꯏꯇꯥꯎꯅꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯥꯛꯈꯤꯗ꯭ꯔꯤꯕꯁꯦ." "ꯍꯣꯏ, ꯀꯨꯏꯔꯦ ꯏꯇꯥꯎ. ꯉꯁꯤꯗꯤ ꯆꯥꯛꯀ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯩꯁꯨ ꯏꯇꯥꯎ." "ꯍꯣꯏ ꯏꯇꯥꯎ, ꯆꯥꯈꯤꯁꯤ. ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯑꯒ ꯀꯔꯤꯒꯤ ꯆꯥꯗꯅ ꯍꯟꯒꯅꯤ? ꯅꯆꯜꯒꯤ ꯃꯈꯨꯠ ꯌꯦꯡꯊꯣꯛꯀꯣ. ꯂꯥꯛꯑꯣ, ꯆꯪꯂꯁꯤ ꯏꯇꯥꯎ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯏꯈꯣꯝꯕꯒ ꯁꯤꯟꯊꯥꯒꯁꯨ
ꯇꯤꯟꯅꯔꯝꯕꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯜꯂꯝꯃꯤ꯫ ꯈꯨꯜꯌꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯟꯗ ꯐꯝꯂꯗꯨꯅ ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯁꯤꯟꯊꯥ ꯎꯅꯔꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯕꯨꯡ, ꯏꯃꯥꯗꯤ ꯀꯔꯝ ꯇꯧꯔꯤ?" "ꯏꯃꯥꯅ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯗ꯫ ꯑꯩꯅꯒ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯕꯁꯤꯗ ꯅꯈꯣꯏꯒꯤ ꯇꯥꯆꯧꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯁꯨ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯏꯕꯨꯡ, ꯑꯩ ꯏꯕꯨꯡꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯂꯥꯛꯅꯤꯡꯕ ꯑꯊꯤꯡꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩꯗꯤ ꯏꯕꯨꯡꯒꯤꯗꯃꯛꯇ ꯂꯩꯒꯅꯤ." "ꯐꯔꯦꯁꯦ, ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯑꯩ ꯏꯕꯨꯡ ꯁꯤ ꯋꯥꯁꯦ ꯇꯣꯛꯁꯤꯁꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯊꯦꯡꯅꯅ ꯍꯥꯏꯔꯝꯂꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯤꯟꯊꯥꯗꯨ ꯃꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯈꯨꯜ ꯊꯪꯅꯕꯒꯤ ꯕꯤꯔꯥꯒꯤ ꯃꯔꯨꯞ ꯈꯣꯃꯩꯅ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯁ, ꯑꯩꯅ ꯁꯤꯟꯊꯥꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕꯁꯦ ꯑꯩ ꯈꯔ ꯊꯨꯅ ꯏꯇꯥꯎ ꯕꯤꯔꯥꯗ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯐꯪꯍꯧꯗꯕ ꯁꯣꯏꯗꯅ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯆꯔꯥꯡꯅꯕꯒꯤ ꯈꯣꯡꯊꯥꯡꯗ ꯕꯤꯔꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯈꯣꯃꯩꯅ ꯕꯤꯔꯥ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ "ꯏꯇꯥꯎ, ꯏꯇꯥꯎ, ꯑꯩ ꯂꯥꯛꯏꯌꯦ." ꯕꯤꯔꯥꯗꯨ ꯁꯨꯃꯥꯡꯗ ꯀꯔꯤꯅꯣ ꯑꯃ ꯍꯤꯡꯆꯥꯞ ꯄꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯈꯣꯃꯩꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ "ꯏꯇꯥꯎ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯊꯣꯛꯂꯛꯄ꯭ꯔꯣ?" "ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ, ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯄꯅꯤꯗ ꯏꯇꯥꯎ꯫ ꯏꯆꯟꯈꯣꯏꯗꯤ ꯎꯗꯦꯅꯦ, ꯀꯥꯏ ꯀꯥꯏ ꯆꯠꯊꯣꯛꯈꯤꯒꯦ?" "ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯏꯇꯥꯎ, ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯈꯤꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯥꯏꯔꯕ ꯁꯤꯡꯖꯪꯗ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨ ꯑꯣꯏꯒꯅꯤ." "ꯑꯁ ꯏꯇꯥꯎ, ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯅꯦ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯂꯥꯏꯔꯈ꯭ꯔꯕ ꯅꯨꯄꯥꯗꯣ, ꯁꯤꯡ ꯆꯟꯕ ꯅꯨꯄꯥꯅꯤ." ꯕꯤꯔꯥ ꯌꯥꯝꯅ ꯁꯥꯎꯅ "ꯑꯆꯨꯝꯕ꯭ꯔꯣ ꯏꯇꯥꯎ? ꯑꯁ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦ. ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯗꯦ ꯍꯥꯏꯅ ꯇꯥꯅꯕ. ꯅꯨꯡꯁꯤꯅꯕꯒ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯒꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤꯅ ꯌꯥꯝ ꯋꯥꯅ ꯂꯩꯕꯗꯣ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏ. ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯊꯥꯖꯕ ꯄꯥꯝꯃꯤꯅꯦ ꯏꯇꯥꯎ." ꯈꯣꯃꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ "ꯏꯇꯥꯎ, ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ. ꯁꯥꯎꯗꯤ ꯁꯥꯎꯕꯤꯔꯛꯀꯅꯨꯀꯣ ꯏꯇꯥꯎ." "ꯀꯔꯤꯅꯣ ꯍꯥꯏꯌꯨꯗꯅ ꯏꯇꯥꯎ." "ꯏꯇꯥꯎ, ꯑꯩ ꯏꯇꯥꯎꯒꯤ ꯅꯆꯜꯅꯨꯄꯤꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯦ. ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯏꯇꯥꯎ?" ꯕꯤꯔꯥ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ "ꯐꯔꯦ ꯏꯇꯥꯎ. ꯏꯇꯥꯎꯅꯕꯨ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇ ꯊꯥꯖꯔꯦ. ꯑꯩꯅꯦ ꯏꯇꯥꯎꯗ ꯑꯩꯒꯤ ꯏꯆꯟꯁꯦ ꯊꯥꯖꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯨꯡꯗꯒꯤ ꯁꯤꯟꯊꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯃꯕꯨꯡꯅ ꯁꯤꯟꯊꯥꯕꯨ ꯀꯧꯊꯣꯛꯂꯗꯨꯅ ꯈꯣꯃꯩꯗ ꯊꯥꯖꯈꯤꯕꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯁꯤꯟꯊꯥꯅ "ꯇꯥꯆꯧ, ꯑꯩꯗꯤ ꯇꯥꯆꯧꯒꯤ ꯃꯈꯥꯅꯤ. ꯇꯥꯆꯧꯅ ꯏꯅꯝ ꯍꯥꯟꯅ ꯊꯤꯔꯒ ꯑꯩꯅ ꯀꯣꯟꯒꯗꯕꯅꯤ." "ꯍꯦꯔꯥ ꯏꯆꯜꯁꯤꯗꯤ, ꯃꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ. ꯏꯕꯨꯡꯅꯕꯨ ꯏꯆꯟꯒꯤ ꯃꯥꯡꯅꯕ ꯇꯧꯒꯗ꯭ꯔꯣ? ꯍꯌꯦꯡ ꯏꯆꯜꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕꯗꯣ ꯏꯕꯨꯡꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤꯅꯦ." "ꯑꯗꯨꯗ ꯇꯥꯆꯧ..." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡ ꯍꯥꯏꯕꯁꯨ ꯉꯝꯗ ꯇꯤꯡꯉꯛꯅꯅ ꯂꯩ꯫ "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯕꯣ? ꯍꯦꯛꯇ ꯍꯥꯏꯌꯣ. ꯑꯗꯨꯒꯅꯦ, ꯂꯨꯍꯣꯡꯕꯗꯤ ꯌꯥꯗꯦ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯜꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯋꯥꯗꯨꯕꯨ ꯊꯨꯞꯆꯤꯟꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯍꯥꯏꯒꯦ ꯈꯟꯖꯕ ꯋꯥ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯌꯥꯏꯈꯣꯝꯕꯗ ꯍꯦꯛ ꯎꯅꯕꯗ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯈ꯭ꯔꯦ꯫ ꯅꯣꯡꯃ ꯌꯥꯏꯈꯣꯝꯕꯒ ꯁꯤꯟꯊꯥꯒ ꯎꯅꯔꯝꯃꯤ꯫ "ꯏꯕꯨꯡ ꯌꯥꯏꯈꯣꯝꯕ, ꯑꯩꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯅꯈꯣꯏ ꯌꯨꯝꯗ ꯄꯨꯕꯤꯔꯣ. ꯑꯩꯒꯤ ꯏꯕꯨꯡꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯊꯥꯖꯈ꯭ꯔꯦ." ꯌꯥꯏꯈꯣꯝꯕꯅ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯖꯅ "ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ. ꯅꯪꯒꯤ ꯏꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗꯤ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤꯗ ꯇꯨꯡꯗ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ.
ꯑꯩꯕꯨ ꯅꯍꯥꯟ ꯃꯈꯩ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯉꯁꯤ ꯈꯛꯇ ꯈꯪꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯤꯟꯊꯥ ꯑꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯐꯔꯦꯁꯦ, ꯀꯞꯂꯅꯨ ꯇꯣꯛꯑꯣ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯤꯟꯊꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯏꯃꯥ, ꯏꯃꯥ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯉꯥꯡꯅ ꯉꯥꯡꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯃꯥꯗꯤ? ꯅꯃꯧ ꯅꯨꯄꯤꯅꯤ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯣꯃꯩꯅ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯇꯝꯖꯜꯗꯨꯅ ꯕꯤꯔꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯈꯪꯒꯅꯤ, ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯨꯝꯕ ꯑꯃꯗ ꯎꯁꯤꯠꯇꯕ ꯁꯥꯗꯨꯅ꯫ ꯂꯥꯛꯑꯣ ꯈꯣꯃꯩ, ꯆꯠꯁꯤ꯫ ꯍꯣꯏ ꯆꯠꯁꯤ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯄꯥꯎ ꯍꯥꯟꯅ ꯇꯥꯕꯗꯒꯤ ꯌꯥꯏꯈꯣꯝꯕꯒ ꯁꯤꯟꯊꯥꯒ ꯑꯗꯨ ꯃꯃꯥ ꯏꯕꯦꯇꯣꯟꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯕ ꯍꯥꯏꯔꯤ꯫ ꯏꯃꯥ ꯏꯊꯜꯗ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ? ꯀꯩꯝ ꯇꯧꯔꯣꯏꯁꯦ꯫ ꯆꯠꯂꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ? ꯆꯠꯂꯣ, ꯌꯥꯔꯦ꯫ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯪꯅꯕ ꯑꯗꯨꯒꯤ ꯎꯃꯪ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯜ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯃꯕꯨꯡꯅ ꯁꯥꯎꯕꯗꯒꯤ ꯂꯥꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯨꯝꯕ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯃꯃꯥ ꯑꯗꯨꯁꯨ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯁꯨꯝ ꯂꯣꯠꯇꯨꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯑꯃꯗꯤ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯉꯥꯟꯕꯤ ꯀꯧꯔꯝꯃꯤ꯫ ꯉꯥꯟꯕꯤꯅ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯔꯛꯀꯗꯧꯔꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯁꯤꯟꯊꯥ, ꯁꯦ, ꯑꯩꯅ ꯆꯥꯅꯕ ꯊꯤꯕ ꯆꯠꯂꯨꯕꯗꯨ ꯎꯍꯩ ꯈꯔꯦꯁꯤꯗꯒꯤ ꯍꯦꯟꯅ ꯐꯪꯂꯛꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯋꯥꯕ ꯍꯟꯗꯣꯛꯏ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯕꯨꯡꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯅꯪꯕꯨ ꯑꯩꯒ ꯍꯦꯛ ꯂꯩꯃꯤꯟꯅꯔꯨꯗꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯩ꯫ ꯐꯔꯦꯁꯦ, ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯃꯣꯏ ꯃꯄꯥ, ꯅꯆꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯣ ꯁꯦ, ꯑꯋꯥꯕ ꯍꯟꯗꯣꯛꯄ ꯑꯣꯏꯅ꯫ ꯑꯩ ꯃꯅꯤꯡꯒꯤ ꯆꯤꯡꯈꯣꯡꯗꯒꯤ ꯁꯤꯡ ꯈꯔ ꯉꯁꯥꯏ ꯐꯧꯔꯝꯕꯗꯣ ꯑꯝꯇ ꯂꯧꯁꯤꯜꯂꯨꯒꯦ꯫ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯣ, ꯂꯧꯁꯤꯜꯂꯨꯔꯣ ꯂꯧꯁꯤꯜꯂꯨꯔꯣ, ꯌꯦꯡꯂꯝꯒꯦ꯫ ꯃꯆꯥ ꯉꯥꯟꯕꯤꯗ ꯑꯣꯟꯁꯤꯜꯗꯨꯅ, ꯏꯆꯥꯗꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯄꯨꯝꯍꯥꯜ ꯉꯥꯜꯍꯟꯕꯤ ꯑꯣꯏꯒꯗꯕꯅꯤ, ꯃꯥꯂꯦꯝ ꯄꯨꯝꯕꯕꯨ ꯏꯪꯍꯟꯕ ꯉꯝꯕꯤ ꯑꯣꯏꯒꯗꯕꯅꯤ ꯀꯣ ꯏꯆꯥꯗꯤ, ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯁꯣꯝꯗꯅ ꯁꯤꯟꯊꯥꯅ ꯁꯤꯡ ꯂꯧꯁꯤꯟꯕ ꯂꯥꯛꯄꯗ ꯈꯣꯃꯩ ꯑꯗꯨ ꯎꯃꯪꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯂꯝ ꯑꯃꯗ ꯃꯥꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯆꯠꯂꯨꯕꯅꯤ, ꯍꯜꯂꯛꯄꯗ ꯂꯥꯞꯅ ꯍꯦꯛ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯤ ꯁꯤꯟꯊꯥꯅꯤꯅ, ꯃꯈꯣꯏꯗꯤ ꯌꯥꯝ ꯍꯩꯅ ꯂꯣꯠꯈ꯭ꯔꯦꯗ꯫ ꯆꯍꯤ 2 ꯐꯥꯗꯧꯔꯕ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯕ, ꯈꯪꯒꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯍꯟꯈꯤ, ꯑꯗꯨꯒ ꯕꯤꯔꯥꯒꯤ ꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯏꯇꯥꯎ, ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯂꯣ, ꯐꯝꯂꯨ ꯂꯥꯎ꯫ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯏꯇꯥꯎꯕꯣ? ꯏꯇꯥꯎ, ꯑꯩꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯤꯟꯊꯥꯗꯣ ꯂꯩꯍꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯇꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯜꯕꯨ ꯀꯗꯥꯏꯗ? ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ꯫ ꯏꯆꯜꯒꯤ ꯃꯁꯛ ꯎꯗꯕ ꯆꯍꯤ 2 ꯁꯨꯔꯛꯀꯗꯧꯔꯦ ꯏꯇꯥꯎ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯦꯟꯊꯔꯛꯏ꯫ ꯏꯇꯥꯎ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯨꯒ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯄꯨꯡ ꯉꯥꯟꯄꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯁꯤꯟꯊꯥꯅ, ꯃꯣꯏ ꯃꯄꯥ, ꯉꯁꯤꯗꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨꯀꯣ꯫ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯃꯪꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯃꯀꯨ ꯃꯪꯅꯤ꯫ ꯅꯪ ꯑꯗꯨꯝ ꯐꯖ ꯂꯩꯔꯝꯃꯨꯀꯣ, ꯅꯃꯥ ꯅꯆꯥ ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯁꯤꯟꯊꯥ ꯃꯕꯨꯛꯅꯤꯡꯗ ꯏꯆꯤꯡ ꯆꯤꯡꯅꯅ, ꯍꯣꯏ ꯆꯠꯊꯣꯛꯄꯤꯔꯨꯔꯣ꯫ ꯌꯥꯏꯈꯣꯝꯕꯅ ꯆꯥꯅꯕ ꯊꯕꯤ ꯈꯔ ꯄꯨꯔꯗꯨꯅ ꯆꯠꯂꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯆꯥꯅꯅꯕ ꯊꯤꯕ ꯂꯥꯛꯄꯗ ꯈꯣꯃꯩꯅ ꯃꯤ ꯅꯦꯛꯂꯗꯨꯅ ꯊꯤꯅ ꯐꯨꯕꯤꯔꯦ꯫ ꯄꯥꯟꯐꯝ ꯆꯥꯗꯕꯗ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯁꯤꯔꯝꯃꯤ꯫ ꯈꯝꯕꯗꯤ ꯐꯅꯗꯨꯝ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯗꯨꯁꯨ ꯃꯅꯤꯡꯗ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯥꯞꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ, ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯗꯨꯅ ꯀꯞꯄꯤ, ꯀꯞꯂꯝꯕꯗꯒꯤ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯤꯠꯌꯦꯡ ꯍꯥꯏꯐꯦꯠ ꯊꯩꯔꯨꯕ ꯈꯣꯃꯩꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯄꯗ
ꯁꯤꯟꯊꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯉꯥꯟꯕꯤ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯞꯂꯛꯂꯝꯃꯤ ꯑꯁꯣꯝꯗꯅ꯫ ꯃꯅꯥꯛꯇ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯕꯁꯤꯗ ꯊꯦꯝꯕꯤꯅꯕꯁꯨ ꯂꯩꯇ ꯌꯥꯝꯅ ꯀꯞꯅ ꯀꯞꯂꯝꯃꯤ꯫ ꯎꯃꯪꯗ ꯃꯆꯥ ꯑꯃ ꯍꯦꯟꯇꯣꯛꯑꯝꯃꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯗꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯎꯃꯪ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯀꯞ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ "ꯏꯁ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣꯅꯦ ꯀꯞꯂꯤꯕꯁꯤꯅ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯪꯂꯗꯨꯅ ꯅꯨꯡꯁꯤꯅ ꯄꯝꯈꯠꯂꯤ꯫ ꯉꯥꯟꯕꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯝ ꯍꯝ ꯆꯥꯎꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯉꯥꯟꯕꯤꯅ "ꯏꯃꯥ, ꯑꯩꯈꯣꯏꯅ ꯈꯛꯇ ꯎꯃꯪꯗ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯇꯣꯞꯄ ꯖꯤꯕ ꯂꯩꯇ꯭ꯔꯕꯣ? ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯅꯠꯇꯕ?" "ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯏꯃꯥꯅ ꯅꯪꯕꯨ ꯅꯍꯥꯟꯗꯒꯤ ꯇꯥꯛꯄꯤꯔꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯆꯠꯅꯅꯕ ꯅꯤꯌꯣꯝ ꯅꯤꯇꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ "ꯏꯃꯥ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯆꯪꯂꯁꯤ ꯂꯥꯛꯑꯣ." "ꯍꯣ, ꯐꯔꯦ ꯐꯔꯦ, ꯆꯪꯂꯁꯤ ꯂꯥꯛꯑꯣ, ꯆꯥꯔꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯤꯟꯊꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯗꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯆꯣꯏꯗꯨꯅ ꯍꯥꯟꯅꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯕꯨꯡ ꯕꯤꯔꯥ ꯑꯃꯗꯤ ꯈꯣꯃꯩ ꯇꯥꯟꯅꯔꯒ ꯈꯣꯃꯩꯗ ꯂꯨꯍꯣꯡꯂꯤ꯫ ꯁꯤꯟꯊꯥꯗꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯂꯕ ꯇꯨꯡꯗ ꯇꯥꯏꯕꯪꯄꯥꯟꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯣꯃꯩ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯊꯥꯕꯨ ꯃꯥꯅ ꯅꯨꯡꯁꯤꯗꯨꯅ ꯂꯧꯈꯤꯕ ꯅꯠꯇꯦ, ꯃꯁꯛ ꯐꯖꯕꯗꯨ ꯌꯦꯡꯂꯒ ꯂꯧꯈꯤꯕꯅꯤ꯫ ꯈꯣꯃꯩꯅ "ꯏꯄꯥꯅ ꯀꯧꯔꯤꯁꯤꯕꯨ ꯇꯥꯕ꯭ꯔꯣ ꯏꯕꯦꯝꯃ? ꯂꯩꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯊꯕꯛꯀꯁꯦ ꯁꯨꯛꯌꯥꯝ ꯇꯧꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ?" ꯂꯩꯃ, ꯁꯤꯟꯊꯥꯅ ꯍꯨꯝꯗꯣꯛꯂꯝꯕ ꯃꯆꯥꯅꯤ, ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ "ꯕꯥꯕꯥ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯕꯅꯦ, ꯀꯩ ꯍꯥꯏꯒꯦ?" "ꯅꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" "ꯁꯅꯥ ꯁꯥꯕ ꯆꯠꯈꯤꯕꯅꯦ ꯉꯁꯥꯏꯗꯒꯤ, ꯑꯗꯣ ꯍꯜꯂꯛꯂꯅꯤꯗ ꯄꯥꯕ." "ꯆꯥꯛꯇꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯊꯕꯛ ꯆꯠꯀꯅꯤ." "ꯍꯣꯏ ꯄꯥꯕ." ꯁꯈꯤ ꯍꯜꯂꯛꯂꯒ "ꯅꯣꯏ ꯄꯥꯕꯨꯡ, ꯁꯤ ꯐꯖꯗ꯭ꯔꯣ ꯌꯦꯡꯉꯣ, ꯄꯛꯆꯗ꯭ꯔꯕ? ꯍꯌꯦꯡ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯒꯤ ꯏꯃꯧ ꯂꯥꯛꯂꯒ ꯄꯤꯅꯕꯅꯦ." "ꯑꯁ, ꯑꯃꯗꯨꯅ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ? ꯊꯕꯛ ꯑꯃꯗꯅꯦ ꯃꯦꯟꯃꯥꯟ ꯇꯥꯕꯒ ꯅꯠꯇꯦ." "ꯍꯥꯏ, ꯂꯣꯏꯔꯝꯃꯅꯤꯗ, ꯆꯪꯂꯒ ꯍꯦꯛ ꯌꯦꯡꯕꯤꯔꯨꯆꯣ ꯀꯗꯧꯔꯒꯦ?" "ꯑꯁ, ꯇꯜꯂꯤꯗ, ꯃꯥꯏ ꯊꯣꯛꯄ ꯇꯧꯖꯅꯤ, ꯋꯥꯅ ꯋꯥꯕꯒ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜꯒꯗꯨ ꯄꯩꯁꯤꯜꯍꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯕꯤꯔꯥ ꯅꯣꯡꯃ ꯈꯣꯃꯩ ꯍꯣꯏꯗ ꯂꯥꯛꯄꯗ ꯁꯈꯤꯅ ꯂꯩꯃꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯏ꯫ "ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯑꯍꯜꯒꯤꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ "ꯇꯥꯗꯥ, ꯏꯆꯥ ꯋꯥꯔꯛꯆꯕꯅꯤ, ꯈꯔ ꯍꯩꯁꯅꯨ ꯁꯤꯡꯁꯅꯨ ꯇꯧꯔꯒ ꯌꯥꯗꯦ ꯃꯁꯤ ꯑꯉꯥꯡꯁꯦ, ꯃꯃꯥ ꯖꯨꯠꯃꯦꯟ ꯆꯥꯗꯕꯅꯤꯅ ꯃꯆꯥ ꯋꯥꯌꯨꯡ ꯆꯥꯗꯦ." "ꯈꯣꯃꯩꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯏꯕꯦꯝꯃ? ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ ꯑꯩ." "ꯑꯣ, ꯊꯕꯛ ꯑꯃ ꯆꯠꯈꯤ, ꯑꯁꯤꯗ ꯐꯝꯕꯤꯌꯨ ꯇꯥꯗ." "ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯩꯅ ꯄꯨꯕꯤꯈꯤꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗ ꯑꯣꯟꯁꯤꯜꯗꯨꯅ ꯌꯦꯡꯂꯒ "ꯆꯠꯂꯨ ꯂꯩꯃ, ꯃꯥꯝꯃꯒ ꯂꯩꯔꯨꯔꯁꯤ ꯆꯠꯂꯨ." "ꯌꯥꯔꯅꯤꯗ ꯃꯥꯝꯃ, ꯏꯃꯥꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯐꯨ-ꯆꯩꯗꯅ ꯀꯅꯥꯅ ꯐꯨꯕꯤꯒꯅꯤ? ꯀꯩꯝ ꯇꯧꯔꯣꯏꯌꯦ ꯃꯥꯝꯃ, ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯃꯥꯝꯃ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯀꯤꯔꯞ ꯌꯦꯡꯉꯤ꯫ ꯕꯤꯔꯥ ꯎꯄꯥꯏ ꯂꯩꯇꯅ "ꯐꯔꯦ ꯐꯔꯦ, ꯏꯃꯧꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯐꯖꯅ ꯂꯩꯀꯣ, ꯃꯥꯝꯃ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏ, ꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯣ, ꯑꯩꯒꯤ ꯏꯆꯜ ꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯅ ꯁꯤꯜꯂꯨꯔꯒ ꯏꯆꯜꯒꯤ ꯃꯐꯝꯗ ꯃꯣꯡꯐꯝ ꯁꯦꯝꯕꯤꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯕꯀꯣ꯫ ꯃꯥꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯑꯩꯅ ꯁꯦꯝꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯔꯝꯒꯗꯕꯅꯤꯗꯀꯣ." ꯑꯁꯨꯝꯅ ꯃꯄꯤ ꯇꯩꯊꯣꯛ ꯇꯛꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯉꯥꯟꯕꯤꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗꯅꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯈꯥꯡꯄꯣꯛ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯉꯥꯟꯕꯤꯅ ꯈꯜꯂꯤ,
ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯃꯇꯝ ꯀꯨꯏꯔꯕ ꯇꯨꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤ ꯅꯪꯅ? ꯉꯥꯟꯕꯤꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯇꯥꯡꯖꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯅꯍꯥꯛꯄꯣ? ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯇꯝ ꯀꯨꯏꯔꯕꯁꯦ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯛꯄꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯃꯥ ꯁꯛꯄꯤ ꯑꯗꯨꯒ ꯃꯤ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯕ ꯑꯁꯤꯗ ꯀꯔꯤꯒꯤ ꯈꯥꯡꯄꯣꯛ ꯁꯥꯗꯨꯅ ꯂꯩꯕꯤꯔꯝꯂꯤꯕ? ꯑꯩ ꯑꯁꯦ ꯎꯃꯪ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯉꯥꯟꯕꯤꯕꯨ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯅꯥꯎꯌꯣꯛꯂꯛꯄꯅꯤ꯫ ꯃꯥ ꯑꯁꯦ ꯅꯪꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯉꯥꯟꯕꯤꯅ ꯃꯃꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯒ, ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯏꯃꯥ? ꯂꯥꯏꯔꯦꯝꯕꯤꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯅꯕ ꯃꯇꯝ ꯌꯧꯔꯦ꯫ ꯐꯔꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯅꯁꯨ ꯉꯥꯟꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯦ, ꯑꯗꯨꯅ ꯃꯥꯕꯨ ꯉꯁꯤꯃꯛ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ, ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯇꯧꯖꯔꯒꯦ ꯏꯃꯥ꯫ ꯑꯩ ꯄꯦꯜꯂꯦ꯫ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯅꯕꯥꯅꯤꯒꯤ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯉꯥꯟꯕꯤ ꯀꯞꯇꯨꯅ ꯅꯆꯥꯁꯤꯡꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯕ ꯑꯣꯏꯅ ꯏꯃꯥ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯔꯥꯅꯤꯗ ꯋꯥꯐꯝ ꯄꯨꯝꯕ ꯑꯗꯨ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯁꯨ ꯄꯨꯟꯅ ꯇꯝꯂꯝꯃꯤ꯫ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯨ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯥꯅꯤ ꯑꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯉꯥꯟꯕꯤꯅ ꯅꯤꯡꯊꯧꯔꯥꯅꯤ ꯑꯣꯏꯗꯨꯅ ꯃꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯐꯪꯖꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯋꯥꯖꯔꯛꯂꯕꯤ ꯎꯃꯪꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯔꯛꯂꯕꯤ ꯉꯥꯟꯕꯤ ꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤ꯫ ꯑꯍꯦꯟꯕꯇ ꯃꯤꯍꯧꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗꯕ ꯕꯤꯔꯥ ꯃꯥꯅ ꯇꯧꯖꯈꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯛꯅ ꯂꯩꯈꯤ꯫